ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯍꯥꯂꯌꯥꯒꯤ ꯀꯣꯏꯕ ꯆꯠꯂꯦꯕꯀꯣ ꯉꯁꯤꯁꯦ ꯃꯍꯥꯂꯌꯥꯅꯤꯅꯀꯣ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯤꯑꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5 ꯇꯥꯔꯛꯑꯦ ꯑꯗꯣ ꯃꯤ ꯆꯠꯄ ꯍꯧꯅꯕꯗꯤ ꯄꯨꯡ 3:30-4ꯗꯒꯤ ꯆꯠꯄ ꯍꯧꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯤꯗꯤ ꯃꯌꯥꯝ ꯆꯠꯅꯔꯦ ꯑꯗꯣ ꯉꯟꯅ ꯆꯠꯅꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯍꯟꯅꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯡ ꯈꯔ ꯉꯥꯜꯂꯒ ꯆꯠꯁꯦꯅ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯒꯥꯔꯤꯗ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯅ ꯒꯥꯔꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯂꯣꯇꯣ ꯊꯣꯡ ꯌꯧꯗꯣꯔꯦ ꯑꯗꯣ ꯊꯣꯡꯗꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯂꯔꯣꯏ ꯄ꯭ꯂꯣꯇꯣꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯦ ꯑꯗꯣ ꯃꯤ ꯉꯟꯅ ꯆꯠꯅꯕ ꯈꯔꯗꯤꯀꯣ ꯍꯟꯅꯕ ꯌꯥꯎꯅꯔꯦꯕ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯖꯥꯒꯤ ꯃꯐꯝꯒ ꯃꯥꯟꯁꯤꯜꯂꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯕꯣꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ
เราเด็กเราจะเล่นอะไรเนี่ยนี่คือตัวอะไรอะไรก็ได้ดูnanti nama Nabi itu yang tu cakap dah dan lagi ini sudah mengharapkan mewah sudah kami nak koi mau naik nong sangi ya Jadi kung sana deh mungkin big big nih gini lah.
Oi. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃꯤꯁꯨ ꯈꯔ ꯃꯤꯁꯨ ꯃꯌꯥꯝ ꯍꯟꯅꯔꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ
ngasi oinadi matangsida loisinjarage ado mayamna nusibiduna like and share subscribe tawba kaubirangmanu mayam adudi next ki blog amuk thengnarasi bye.